Friends ma'am hꯧजिकान से मैम ना सुमाइना हाइना बले हबदी USA से हौजिकान से हौजिक मतम गी मखोइना वार से मथंग मथंग पोरगा लाखसे हबदी मखोइना कंट्री अयाम कंट्री के आमगा वार तौना खे को कोइना हिस्ट्री दी यंगांदा अफगानिस्तान की वार तौबद USA से पोखी को अदगी वियतनाम वार दसु मोइसे पोखरे दुगा इराक का ईरान का तौना वार से मतम सिदसु इराक ता पूरा फुल सपोर्ट तौखि USA ना अदसु इराक से पोखि ना दुना USA से वार से पोबे लौखि अदगी Iran da hojik amu tawre ko Iran da taw hojik hojik phawda poraga leiri ne ko launching am da bida leiri ne aduna mayam na sung khangna bada USA si mayam na super power ne harise kamaina super power ori no da seng na moisi super power natre USA super power natte kaina du maina haina ba comment da dum hair phusi hoy ko igi mamang gi video sing da duga atopa sing da dum mayam na so pan ba theng ne aduna aina maroina video si da mayam da share taw do ise super power habisi karino duga Superpower है बच्चे तसेंगना वार पोरा गदी super power ओई दबरा अदि super power सी ओइरा गदी every वार खुदी मक्त ngam गदबरा है बद सिगी मतंग दनि वइ लाक दइसे हाबदि फैना सुम खन्ना बिया बदा USA सी हजिकान सी वार से याम मान संग महम सी सक्सेस ओइ गन दियो को अदुना वार सी सक्सेस ओइ द्रवनिना USA सी super power ओइ द्रबरा है बगी वखला म लाए मयाम द अदुना अखोइना अहान ब मसिदा खंगजिन बिया बसे super power si kamai ne khoina define tau ge kan da masi larik tongan tongan ba laik sing du si yawe duga internet sum phang mani ko si ge kano se aduna super power am oi bagi magi condition khar le yeba ahan condition de khoini yang ba ya ba si hari ba country se ma khoi si pa technological advance oi bai tare ko technological advance hai ba sida ko internet ki through do oi gera science and technology do oi gera adi ge hojiki matam da artificial intelligence ken leitana sigi matang do oi gera sumain da udan technology fazan advance oi ba mayam de advance oi ba country se masi super power sing manung da san ge ne ba sema advance oi ba ha ko technological se adu adi subdar sina koigi world impact to bangamba world gi any political ama politics ki oiba matam da haidi akoina India da hojik election am tawre khalo natraga China da election am tawre khalo maside koina khut thingjin bangamba se USA ja hojik pawde amba nasigi poching ngamme ba samna har kanda Africa continent da har siko Africa do oigira natraga Middle East do oigira Middle East da thole kodi mase amana USA na khut thingjin badagi ne aduna ani subada hoi political go oibam leire aduga ahum subada leire se कोई मिलिटरीज़म पांगल यामना कन भाई तारे को मिलिटरीज़म पांगल कल बाहर का साइगी मिलिटरी से आर्मी मसिंग याम बादु खंगना तेब सुपर पावर मगी मगुल से करिनो हर कांदा मखोई मसागी मिलिटरीज़म पांगल कन बादुगा अदुगा मखोई आर्मी सिंग से अतोब कंट्री सिंग दा तोंगान तोंगान बा कंट्री सिंग दा आर्मी बेस का थमगा दुमाइना फजन दुम कंट्रोल तो ngam base si somaka super power oi ba country सिंग गी कंडीशन सिंग मनुंग द चलले aduna haji hari ba condition sing dia aseng bagi di taseng na ko ni yang kanda USA se dum follow to bone ko ma nga sa ye war se atopa country sing to ro ba war loss oi khiba dum tongan ba mane war loss oi ba natraga war sing ngamba adu gi manung da oi de super power ha ga ding sa ye piri ba condition khra se ha bi politics to yera natraga technological advance to yera or atopa ko ni yang kanda military mapangal kan mo to yera ko atop economy gi oiba condition khra sulai habdi economy se US se hoji ken economy yamna thina phai dana mai masa gi aduga mohi gi dollar se dum world gi na so use tawri ne currency exchange taw budai tare ko aduna currency sumain taw dana mohi yam mapangal kan manina super power am oiba gi condition sing mang di US se challe ba adu bang sai gi mohi na war da loss oi ba Iran da ko war taw da loss e quality di aduna tongan ba wari ma ta lakh ne ko loss oi gi maram sum yam le maram di Iran की प्रजा सिंह दो मरोइना बखोई की ईरान की सरकार भी यारी है ईरान की सरकार भी याबनी ना मपान की फोर्स ना कना नसु ईरान नमथब ngam aduna sigi Iran gi मखोइना वार सिंग ngam ge तारति मखोइ प्रजा सिंह दो moi सरकार दि मायु लाखन ge दौने अकोइना सिदा यंग याबदा अकोइ ममांगी हिस्ट्री खरा सम येंगोबा लिबिया दा गद्दाफी सी US से तौर कांद लौथकी को लौथरा कांद moi सी गद्दाफी जो सीक्रे हातख्रे अदु तसेना कई नो हाय कांदा मतमदुदा लिबिया की प्रजा मखै से USA की सपोर्ट तौरगा असैगी गद्दाफी की सरकार जे सिंग थबद यावेब मोगी प्रजा न तौहिबने USA की सपोर्ट लौर कान हाइतार अदगी सदाम हुसैन की अखोई हिस्ट्री अम यंगसे सदाम हुसैन की मतमदसो सदाम हुसैन की मतम सिदा USA दा फजन सदाम हुसैन सिगी वार USA का तौ मतम सिदा मोगी इराक की प्रजा मखै से USA की सपोर्ट तौरगा सदाम हुसैन थीबदा इराक की प्रजा मैम यावेब मासे लोटलगा लई मतमदा USA की आर्मी ने थी बसे सदाम हुसैन से अदुगी मतमदा मोही की प्रजा सिंग याव कान थी बने
ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯋꯥꯔ ꯉꯝꯈꯤꯕꯁꯦ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯀꯟꯇ꯭ꯔꯤ ꯃꯅꯨꯡꯒꯤ ꯄ꯭ꯔꯖꯥ ꯃꯈꯩꯗꯣ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯤꯡꯗꯨꯇꯅꯦꯕ ꯋꯥꯔꯁꯤ ꯉꯝꯒꯗꯣꯏꯁꯦ ꯑꯗꯨ ꯁꯤꯒꯤ ꯄꯣꯠꯁꯤ ꯅꯠꯇ꯭ꯔꯗꯤ ꯉꯝꯃꯣꯏꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯄꯥꯁ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯌꯦꯡꯀꯥꯟꯗ ꯚꯦꯠꯅꯥꯝ ꯋꯥꯔ ꯍꯥꯏꯔꯁꯤꯅꯦꯀꯣ ꯚꯦꯠꯅꯥꯝ ꯋꯥꯔꯁꯤ ꯃꯇꯝꯗꯨꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯌꯥꯝ ꯂꯥꯏꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯪꯕꯒ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯋꯥꯔꯁꯤ ꯌꯥꯝ ꯂꯥꯏꯅ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯃ ꯌꯨ ꯑꯦꯁ ꯑꯦꯗ ꯂꯥꯛꯈꯤꯑꯕ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯚꯦꯠꯅꯥꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯦ ꯑꯥꯔꯃꯤ ꯈꯛ ꯅꯠꯇꯅ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯖꯥ ꯑꯣꯏꯔꯒ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯈꯣꯏꯁꯤ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯥꯔꯃꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯈꯤꯑꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯦꯒꯦꯟꯁꯇ ꯂꯥꯛꯄꯅꯤꯅ ꯌꯨ ꯑꯦꯁ ꯑꯦꯁꯤ ꯃꯥꯏꯊꯤꯔꯒ ꯍꯟꯈꯤꯕꯅꯦꯕ ꯑꯗꯩ ꯑꯅꯗꯔ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯌꯦꯡꯁꯦ ꯑꯩꯈꯣꯏꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯣ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯇꯧꯈꯤꯕ ꯋꯥꯔ ꯆꯍꯤ 10 ꯌꯨ ꯑꯦꯁ ꯑꯦꯅ ꯆꯠꯊꯈꯤꯕ ꯋꯥꯔꯁꯦ ꯁꯤꯒꯤ ꯆꯍꯤ 10 ꯇꯧꯈꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯋꯥꯔꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯒꯅꯤ ꯈꯜꯂꯨꯕꯗꯣ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯈꯩꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯄ꯭ꯔꯖꯥ ꯃꯈꯩꯅ ꯌꯨ ꯑꯦꯁ ꯑꯦꯗꯒꯤ ꯑꯥꯔꯃꯤꯁꯤꯡꯅ ꯁꯞꯄꯣꯔꯠ ꯄꯤꯗꯦꯕꯀꯣ ꯑꯗꯨꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯥꯔꯃꯤꯗ ꯁꯞꯄꯣꯔꯠ ꯄꯤꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯇꯥꯂꯤꯕꯥꯟ ꯒꯣꯔꯃꯦꯟꯁꯦ ꯑꯍꯥꯟꯕ ꯄꯥꯜꯂꯝꯕꯗꯒꯤ ꯃꯣꯏ ꯂꯧꯊꯔꯦ ꯌꯨ ꯑꯦꯁ ꯑꯦꯅ ꯆꯤꯡꯊꯔꯦ ꯇꯥꯂꯤꯕꯥꯟ ꯒꯣꯔꯃꯦꯟꯁꯦ ꯆꯤꯡꯊꯔ ꯃꯇꯨꯡꯗ ꯃꯗꯨꯗ ꯄꯥꯜꯂꯛꯏꯕ ꯃꯇꯝꯗꯨꯒꯤ ꯁꯔꯀꯥꯔꯅ ꯃꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯁꯔꯀꯥꯔꯅ ꯌꯨ ꯑꯦꯁ ꯑꯦ ꯑꯥꯔꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯐꯒꯥꯅꯤꯁꯇꯥꯟ ꯃꯅꯨꯡꯗ ꯄꯥꯜꯂꯛꯏꯕ ꯁꯔꯀꯥꯔꯁꯦ ꯃꯔꯥ ꯆꯦꯠꯄ ꯁꯔꯀꯥꯔ ꯑꯣꯏꯕ ꯉꯝꯈꯤꯗꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯇꯥꯂꯤꯕꯥꯟꯕꯨ ꯁꯧꯒꯠꯄ ꯃꯈꯣꯏ ꯑꯐꯒꯥꯅꯤꯁꯇꯥꯟ ꯃꯅꯨꯡꯗ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃ ꯂꯩꯔꯤꯑꯕ ꯑꯗꯨꯅꯅꯦꯕ ꯆꯍꯤ 10 ꯁꯣꯛꯅꯔꯀꯥꯟꯗ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯥꯔꯃꯤ ꯀꯌꯥ ꯑꯃ ꯁꯤꯔꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯄꯩꯁꯥ ꯐꯅꯌꯥꯝꯅ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯕ ꯀꯥꯟꯗ ꯂꯥꯁꯇ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯉꯝꯗꯕꯗꯒꯤ ꯊꯥꯗꯣꯛꯑ ꯆꯦꯟꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯩꯅꯕ ꯌꯥꯕꯗ ꯌꯨ ꯑꯦꯁ ꯑꯦꯁꯤ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯎꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯆꯪꯕ ꯋꯥꯔꯁꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕ ꯋꯥꯔꯁꯦ ꯑꯌꯥꯝꯕꯅ ꯂꯣꯁ ꯑꯣꯏꯔꯒ ꯆꯠꯂꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯂꯣꯁ ꯑꯣꯏꯔꯒ ꯆꯠꯂꯕꯅꯤꯅ ꯃꯈꯣꯏꯁꯦ ꯁꯨꯄꯔ ꯄꯋꯥꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯗ꯭ꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯋꯥꯔꯁꯤ ꯂꯣꯁ ꯑꯣꯏꯕꯅ ꯑꯃꯨꯛꯀ ꯁꯨꯄꯔ ꯄꯋꯥꯔ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯂꯥꯟꯗꯣꯏꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯟꯈꯤꯕ ꯐꯥꯔꯁ ꯑꯩꯅ ꯄꯟꯈꯤꯕ ꯀꯟꯗꯤꯁꯟꯁꯤꯡꯗꯣ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯡꯗꯨ ꯐꯣꯂꯣ ꯇꯧꯔꯒꯗꯤ ꯁꯨꯄꯔ ꯄꯋꯥꯔ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯟꯕ ꯑꯣꯏꯒꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯆꯩꯅꯥ ꯍꯥꯏꯔꯤꯁꯤ ꯆꯩꯅꯥꯁꯤ ꯆꯟꯕ꯭ꯔꯥ ꯆꯟꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝꯁꯨ ꯅꯩꯅꯩ ꯍꯥꯏꯕꯗꯤ ꯆꯩꯅꯥꯁꯤ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯕ꯭ꯔꯅ ꯇꯁꯦꯡꯕꯒꯤꯗꯤ ꯃꯥꯁꯤ ꯆꯩꯅꯥꯁꯤ ꯏꯃꯔꯖꯤꯡ ꯀꯟꯇ꯭ꯔꯤ ꯑꯃꯅꯤꯀꯣ ꯃꯥꯁꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯂꯛꯏꯕ ꯑꯗꯨꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯌꯨ ꯑꯦꯁ ꯑꯦꯒ ꯀꯝꯄꯤꯠ ꯇꯧꯔꯦ ꯑꯗꯒꯤ ꯁ꯭ꯄꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯗ ꯑꯣꯏꯒꯦꯔꯥ ꯌꯨ ꯑꯦꯁ ꯑꯦꯒ ꯐꯖꯅ ꯑꯗꯨꯝ ꯀꯝꯄꯤꯠ ꯇꯧꯔ ꯆꯠꯂꯤꯅꯤꯀꯣ ꯑꯗꯒꯤ ꯃꯤꯂꯤꯇꯔꯤꯗ ꯑꯣꯏꯒꯦꯔꯥ ꯆꯠꯂꯦ ꯑꯗꯨꯕꯨ ꯌꯨ ꯑꯦꯁ ꯑꯦꯅ ꯍꯧꯖꯤꯛ ꯁ꯭ꯄꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯗ ꯂꯩꯔꯤꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯋꯥꯔꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯕꯦꯁꯀ ꯊꯝꯗꯅ ꯇꯧꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯒꯤ ꯑꯦꯅꯤ ꯄꯣꯂꯤꯇꯤꯛꯁ ꯑꯃ ꯇꯧꯔꯛ ꯃꯇꯝꯗ ꯌꯨ ꯑꯦꯁ ꯑꯦꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯉꯝꯃꯤꯁꯦ ꯁꯤꯒꯤ ꯊꯥꯛ ꯐꯥꯎꯗꯗꯤ ꯑꯃꯨꯛꯀ ꯆꯩꯅꯥꯁꯨ ꯉꯝꯗꯦꯕ ꯑꯗꯒꯤ ꯔꯁꯤꯌꯥꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯝꯗꯦꯕꯀꯣ ꯁꯤꯒꯤ ꯊꯥꯛ ꯐꯥꯎꯗꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯩꯅꯥꯒ ꯔꯁꯤꯌꯥꯒꯁꯦ ꯁꯤꯗꯤ ꯑꯃꯨꯛꯀ ꯗꯥꯏꯔꯦꯛ ꯁꯨꯄꯔ ꯄꯋꯥꯔꯁꯤꯡꯅꯤ ꯍꯥꯏꯕꯒꯤ ꯃꯅꯨꯡꯗ ꯆꯟꯗꯦ ꯍꯥꯏꯌꯦꯕ ꯁꯤ ꯑꯩꯅ ꯍꯥꯏꯖꯤꯟꯕꯒꯤ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠꯇꯁꯨ ꯐꯪꯕꯅꯤꯀꯣ ꯁꯤ ꯃꯇꯥꯡꯁꯦ ꯑꯩ ꯃꯌꯥꯝꯗ ꯖꯁ ꯇꯝꯖꯕꯅꯦ ꯑꯩꯅ ꯄꯥꯕꯗ ꯍꯦꯛ ꯑꯩꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯃꯌꯥꯝꯗ ꯁꯨꯝ ꯇꯝꯖꯕꯅꯦꯕ ꯑꯗꯨꯅ ꯌꯨ ꯑꯦꯁ ꯑꯦꯒ ꯆꯩꯅꯥꯒ ꯑꯗꯒꯤ ꯔꯁꯤꯌꯥ ꯑꯍꯨꯝꯁꯦ ꯀꯝꯄꯦꯌꯔ ꯇꯧꯕ ꯃꯇꯝꯗꯗꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯑꯃꯨꯛꯀ ꯐꯖꯅ ꯑꯗꯨꯝ ꯌꯥꯝ ꯋꯥꯡꯅ ꯂꯩꯌꯦꯕ ꯆꯩꯅꯥꯒ ꯔꯁꯤꯌꯥ ꯈꯔ ꯅꯦꯝꯅ ꯂꯩꯌꯦꯕ ꯃꯈꯥꯗ ꯃꯤꯂꯤꯇꯔꯤ ꯃꯄꯥꯡꯒꯜ ꯈꯛꯀꯤ ꯅꯠꯇꯦꯀꯣ ꯃꯤꯂꯤꯇꯔꯤꯗꯤ ꯀꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯔꯥꯟꯁꯨ ꯑꯗꯨꯝ ꯀꯜꯂꯤ ꯃꯤꯂꯤꯇꯔꯤꯗꯗꯤ ꯑꯗꯩ ꯆꯩꯅꯥꯁꯨ ꯀꯜꯂꯦ ꯑꯗꯒꯤ ꯔꯁꯤꯌꯥꯁꯨ ꯀꯜꯂꯦꯕ ꯑꯗꯨ ꯃꯤꯂꯤꯇꯔꯤꯗ ꯅꯠꯇꯕꯤꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯔꯦꯟꯁꯤꯒꯤ ꯗꯣꯃꯤꯅꯦꯟꯁ ꯑꯣꯏꯕ ꯆꯩꯅꯥꯒ ꯔꯁꯤꯌꯥꯒ ꯑꯣꯏꯗꯦꯀꯣ ꯗꯣꯂꯔꯅ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯗꯣ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯑꯍꯨꯝꯃꯛ ꯑꯣꯏꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝꯒꯤ ꯃꯤꯂꯤꯇꯔꯤꯁꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯗ ꯆꯥꯏꯊꯣꯛꯑꯒ ꯂꯩꯕꯁꯤꯡ ꯌꯦꯡꯀꯥꯟꯗꯗꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦꯕ ꯌꯨ ꯑꯦꯁ ꯑꯦꯒꯤꯗꯤ ꯃꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯁꯤ ꯑꯦꯕ꯭ꯔꯤ ꯀꯟꯇꯤꯅꯦꯟ ꯈꯨꯗꯤꯡꯃꯛꯇ ꯂꯩꯈ꯭ꯔꯦꯕ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯕꯦꯁ ꯁꯥꯔꯀꯥꯟꯗ ꯁꯤꯒꯤ ꯄꯨꯔꯥ ꯗꯣꯃꯤꯅꯦꯟꯁ ꯇꯧꯕꯒꯤ ꯃꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯌꯨ ꯑꯦꯁ ꯑꯦꯁꯤ ꯃꯌꯥꯝꯅ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯀ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯄꯔ ꯄꯋꯥꯔꯁꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯆꯃꯝꯅꯕꯗꯣ ꯑꯩꯗꯤ ꯃꯌꯥꯝꯅ ꯈꯜꯂꯤꯕ ꯅꯍꯥꯟꯗꯒꯤ ꯈꯜꯂꯝꯕ ꯌꯨ ꯑꯦꯁ ꯑꯦꯁꯤ ꯋꯥꯔꯁꯤ ꯂꯣꯁ ꯑꯣꯏꯔꯕꯗꯤ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦꯀꯣ ꯃꯥ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨ ꯑꯦꯁ ꯑꯦꯁꯦ ꯑꯩꯈꯣꯏꯅ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯒꯅꯦꯕ ꯑꯗꯨ ꯋꯥꯔ ꯃꯥ ꯂꯣꯁ ꯑꯣꯏꯖꯔꯁꯨ ꯏꯔꯥꯟꯗ ꯂꯣꯁ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄ ꯑꯃꯗ ꯂꯣꯁ ꯑꯣꯏꯔꯒꯁꯨ ꯃꯥ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗꯗꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯃꯌꯥꯝ ꯂꯩꯔꯤꯑꯕꯀꯣ ꯋꯥꯔꯜꯗ ꯏꯝꯄꯦꯛ ꯄꯤꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯨ ꯑꯦꯁ ꯑꯦꯁꯤ ꯁꯨꯄꯔ ꯄꯋꯥꯔ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯦꯕ